Afganistangi mamangi governmentgi matamda Indiagi maikaidagi paisa thadaduna Afganistangi mafam kaya amada hauramba project kayasing adu nauna amukasu hanna Makha Chathanabagi damakta Afganistangi hoziki government oiriba Talibangi maikaidagi fongdorakli mayam pumnamakpu anoba video update amada amuka hanna taramna ukjari video sida hauzik lairiba Afganistangi anoba government asiga India gi marakta lairiba relation asigi matangda amuk yengminasi Taliban capture tawdringai gi mamangda Afghanistan asi India gi oina yamna naknaba ally oiba country ama oiduna leirambani matam aduda India gi maikaidagi road amasung dam na chingba project kaya amada paisa thadaduna country asibu India gi maikaidagi hiram kaya amada mateng tawki adubu anauba Taliban gi government asi lakraba matungda hairiba project sing asi hauzik mapung fana tingzinduna leiribani India gi maikaidagi hauzik Afghanistan da nauna lagliba Taliban gi government asi recognize tawdri Afghanistan da India gi mapung fava embassy hangdoktri technical gi oiba team khara hauzik thaduna leiribani asumna leiringai gi fibam asida hauzik leiriba Afghanistan gi urban development ministry ki maikaidagi mamangi government ga India ga leiramliba mari adugumna Afghanistan gi nauna lakliba government asigasu India ga kusamnaduna chatpinaba pami haiduna India da request tawrakli hauzi Afghanistan da praja misam kaya ama yamna waba fibam amada leiriba economic ki oiba crisis amada leiriba asida mateng pangnabagi damakta India ga kusamnaba pambagi wafam thamli crisis asi hek thokiba matamdagi India gi maikaidagi Afghanistan gi misam sing asigi damakta humanitarian oiba aid kaya ama jinjak amasung hidak inthamdagi oiba phi masi kaya amasu India gi maikaidagi mateng pangbasu laikre country ani sigi marakta lairiba relation asi phagat hannabagi damakta asumna wafam sing asi khanaringai gi matam asida khanghaudana Afghanistan da leiba Pakistan gi embassy da attack chatharakre Afghanistan da anauba government asi lakraba matungda Pakistan amasung Afghanistan gi marakta lairiba relation asi hena kaithabagi mami ekoina adumak uba fangki hauzik lairiba Afghanistan gi Taliban government asida Pakistan gi maikaidagi Pakistan Taliban sing asibu makoina support tawdanaba amasung makogi mathakta action laukhatnabagi damakta Afghanistan da adumak pressure piduna lakribani masina maram oiduna country ani sigi lairiba government asigi marakta su yamna toina ngangkhatnaba ekoina adumak ukre hauzik asi Pakistan gi oiba Taliban makhan asina hauzik lairiba Pakistan gi government asigi mathakta lepa leitana attack kaya ama chathaduna lanmi kaya ama hatkrabani Afghanistan da handak chathakriba attack asina maram oiduna India da su amukasu hanna hairiba project sing asi start tawruba matamda Afghanistan hairiba country asi kaya amuk yamna safe oibage India na thadagadawriba paisa adu manggadawribra mangoidawribra haibasi khannabagi damakta maram ama oiragani masida sunatana Taliban hairiba kanglob asi terrorist group amani haiduna fongdoknaribani matang asida India gi maikaidagi masibu government amani haina recognize tawba haibasi India gi oina malemgi country sing asigi mamangda leiriba image asidasu yamna chawba impact ama su soidana laigedawribani